Ibomcha sauna magi chai adu lauthorraktuna nupa adubu phurami. Nangumbanasu aigi ichanupida mityeng karan chanba. Nangi natikla ha. Nangbu chawnanaba aina yoglokpani. Aduga ichanupida onsinge khanba. Nupa aduna makhutlona aduna. Khulakpa tasengna ai nubu nusijaruri. Aigi nusiba minamba nate asengman. Aibu thajabiyo. Ai mabu nungaina thamma ngamgani. Natikna pachadana aigi mayokta lepa. Hoi, masigi nupa ase khudak asida khul asidagi tanthoko. Ibomchagi miyoi sing aduna nupa adugu phuraga tanthokirami. Madudagi nupa adu mai hongna saukirami. Somda piyainu amadi yaima makhoi ani punna phajaraba leikol amada lakminari. Sida ngakta phamse khonga se loi sidari. Phamse. Yaima, aise hayengwai luna tawkatra. Tawdoni karigi tawdani. Nangse aina taibang sida khwaidagi nusiba nupini. Miyoibagi punsi se tamba ngamde. Ngasi hayeng haibasu ngamde. Kari thokani haiba khangde. Nangi ima pabung laikidaba se aisu yam nungaite. Aigisu nongmadi chatkini. Adubu awaba wakhal singada khara kauthokpa damse. Apokpa khaktana imani ipani haiba langani. Loinamak aigi ima ipani haina khangadabani. Yaima makok adu nakanda haifet onthoi. Aduga asawbugi saktam lawbugum singnabagum tawi. Patharaga onthoraktuna hairei. Hoi, chummi piyain. Apokpa khaktana imani pabungni haiba yade. Ado, ai wahang amatang hange. Hekta hayo kari wafamno. Piyaino. Karigumba nangi ima pabungna phattaba thabak tawramlabadi kaidawni. Amadi makhoina mara suklai leitana sikiba thoklabadi nang makhoigi damakta laman khunggadra. Karigino nangna madugi wahang adubu hangliba. Yaima nangbu kaidawrage. Ngasidi nangse mawong ama itaw tawi. Piyaino wathatkanu. Aina harisi kumu. Ai kaisu tawde. Chumna sum wahang ase khangningduna hangmani. Karigumba makhoina phattaba thabak tawramlabadi makhoigi damak aina leplubagi mathau tade. Adubu aidi ngasi phawba aigi ima babungna phattaba thabak tawramgani haibase thajade. Aina makhoibu thajai. Aduga karigumba makhoina maral amata leitana sikiba thoklabadi aina macha ama oina ima babungi damakta soidana laman khumgani. Yaima makhut ani adu khudum tasele. Piyaino nangi wakhalna adumna khallabanina phari. Aigisu apenbadumak oire. Kaino harisiba nangaiga wakhal yamane haibanida. Piyaino ai nangbudi amakpamta yaudana nusi. Nang aigi mari ngasi ngarangta sunate kuirakre. Adubu aigi punsida yamna pendaba thawdok amadi lei. Masibu pangthoknaba hotnabada nang aibudi waroganu. Aisu ima ipagidam yamna chumna lepchaba khanjaba machan. Piyaino yaimagi waduda maku ingaw ngawi. Yaima, kaino nangna hariba mayamduba ai wakhal amata tajemi. Phajana wakhal tahalo. Yaima phat onthoklaga. Kaishu natida. Hayo se, aingonda walo likaigino. Lote, aina bu nongonda kari walo toino. Se, kanadi chalase. Yumda muhalase. Ima pabungna nang koiti thinaramani. Gaithi dusu ngasai aingonda kuirakanona hairakpani. Nang ngaibada ma waramani. Phari chalase. Ado yaima, aikhoi ni luhongnaba tawrase, kuitharagumse. Nangna yumjawaduda natomta laibada, ai nungaite. Aikhoi ni punna laiminaradi yumda mangal amadi laanidana. Wakhal khanba haibinine. Phare phare. Ai handaki hapta asida soidana ahal laman khara kauraga tharagi. Piyaino yaimagi makhuda du samduna punna chatminakri. Sum umang aduda kumtharagli. Gayatri su lambida sum piyaino bu yengduna laklame. Makhoi anina umang adudagi kumtharakpadu ubada nukmi tawi. Piyaino aidi ngasaidagi nang thibada sidore. Somda ima ibe mami mana ngaiduna lehori. Hoida, aisu matam chana halagli. Adudi yaima, aisu hankragi, nangsu haloko. Yaima su makok nomlamlaga magi ujawa dudaki iba sagoladu tongduna chatkre. Gayatri mana chatkibadu yenglaga piyaino da hairei. Ibe manang yaima gumba masak mataw phajaba. Pukchal chawba miyoidi atangmani, phangaroi, naraibag yam pharabani ko. Adubudi aigi ikhusidagi natho halaroida. Chetna thamlabani. Kalak chaidako nangi mapokse. Aisu yaimagumba matang phangjaradi nungaijaranida. Waruno aigi se hek loibaga nangi amuk thiraga loiredana. Aidi kuiraroi luhongadaba. Handak hapta asida soidana ahal laman tharani haikre.
ꯊꯨꯃꯟꯈ꯭ꯔꯦ ꯃꯇꯝ ꯈꯔ ꯂꯩꯈꯤꯁꯦ ꯍꯥꯏꯔꯒ ꯂꯩꯊꯣꯛꯄ ꯌꯥꯗ꯭ꯔꯦ ꯃꯥꯒꯤ ꯈꯨꯜꯗꯨꯗ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯣ ꯃꯉꯣꯟꯗ ꯂꯣꯏꯅ ꯉꯥꯎꯅꯔꯦ ꯃꯥꯅ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯟꯈꯤꯒꯗ꯭ꯔꯥ ꯈꯟꯕꯗ ꯀꯣꯛ ꯁꯥꯔꯕꯅꯤ ꯑꯩ ꯋꯥꯔꯨꯅꯨ ꯏꯕꯦꯝꯃ ꯃꯥꯗꯤ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥ ꯅꯠꯇꯦ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯌꯨꯝꯗ ꯉꯥꯏꯅꯔꯝꯃꯅꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯌꯨꯝ ꯌꯧꯈ꯭ꯔꯦ ꯃꯦꯃꯤꯁꯨ ꯃꯆꯥꯅꯨꯄꯤ ꯍꯜꯂꯛꯄꯗꯨ ꯎꯔꯦ ꯄꯤꯌꯥꯏꯅꯣ ꯅꯪꯅ ꯁ꯭ꯋꯥꯏ ꯃꯥꯡꯂꯤꯕꯁꯤꯅ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ ꯅꯪꯕꯨ ꯏꯃꯥꯗ ꯁꯤꯗ ꯆꯠꯀꯦ ꯍꯥꯏꯕꯗꯣ ꯍꯥꯏꯔꯝꯕ ꯌꯥꯗ꯭ꯔꯣ ꯅꯄꯥꯕꯨꯡꯅꯅꯦ ꯉꯥꯡꯕꯗ ꯂꯣꯏꯔꯕꯅꯤ ꯑꯁ ꯏꯃꯥ ꯑꯩꯁꯤꯕꯨ ꯑꯉꯥꯡꯂꯣ ꯆꯍꯤ 26 ꯁꯨꯔꯕꯅꯤ ꯅꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯁꯦꯟꯅꯔꯗꯤ ꯑꯩ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏꯗꯧꯔꯤ ꯃꯁꯤꯗꯤ ꯌꯥꯔꯦ ꯆꯪꯉꯨ ꯅꯄꯥꯕꯨꯡꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯆꯣ ꯏꯃꯥ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯣꯛꯈꯤꯒꯦ ꯄꯤꯌꯥꯏꯅꯨꯒꯤ ꯃꯄꯥꯕꯨꯡꯗꯨ ꯈꯨꯜ ꯑꯃꯒꯤ ꯈꯨꯜꯂꯥꯛꯄꯅꯤ ꯌꯥꯏꯃꯒꯤ ꯃꯄꯥꯕꯨꯡ ꯈꯣꯝꯕ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯌꯥꯏꯃꯅ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯜꯂꯥꯛꯄ ꯑꯣꯏꯔꯦ ꯈꯨꯜ ꯑꯅꯤ ꯑꯗꯨ ꯄꯪꯂꯥꯞꯅꯕ ꯀꯧꯗꯦ ꯑꯗꯨꯝ ꯅꯛꯅꯩ ꯌꯥꯏꯃꯒꯤ ꯃꯇꯨꯡꯗ ꯂꯩꯕ ꯈꯨꯜ ꯑꯗꯨꯗꯤ ꯌꯥꯝꯅ ꯆꯥꯎꯏ ꯑꯗꯨꯕꯨ ꯈꯨꯜ ꯑꯗꯨꯒ ꯉꯁꯤ ꯐꯥꯎꯕ ꯄꯥꯛꯅ ꯅꯛꯁꯤꯟꯅꯗꯦ ꯈꯨꯜꯂꯥꯛꯄ ꯑꯗꯨꯁꯨ ꯅꯣꯡꯃꯇ ꯂꯥꯛꯇꯦ ꯃꯁꯛ ꯈꯪꯅꯗꯦ ꯈꯨꯟꯖꯥꯁꯤꯡ ꯂꯥꯛꯇꯨꯅ ꯁꯛꯈꯪꯅꯕ ꯑꯗꯨ ꯈꯛꯇ ꯃꯉꯥꯏꯔꯦ ꯑꯁꯨꯝꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯏꯃꯅ ꯑꯍꯜ 3 ꯅꯦꯛꯂꯒ ꯂꯨꯍꯣꯡꯕꯒꯤ ꯍꯥꯏꯅꯕ ꯆꯠꯈ꯭ꯔꯦ ꯄꯤꯌꯥꯏꯅꯨꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯃꯆꯥꯅꯨꯄꯤ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕꯤꯗꯨ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈꯤꯒꯗꯧꯔꯦ ꯈꯟꯕꯗ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯑꯗꯨꯕꯨ ꯅꯤꯡꯉꯣꯜꯂꯣꯏꯕꯤꯒꯤ ꯃꯄꯣꯛꯅꯤ ꯈꯟꯗꯣꯛꯂꯒ ꯋꯥꯐꯝ ꯑꯗꯨ ꯌꯥꯊꯣꯛꯂꯦ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯂꯦꯞꯂꯦ ꯉꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯃꯌꯥꯝ ꯄꯨꯝꯕ ꯍꯔꯥꯎꯅꯔꯤ ꯂꯨꯍꯣꯡꯕ ꯑꯗꯨꯁꯨ ꯌꯥꯝꯅ ꯆꯝꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯌꯥꯝ ꯄꯨꯝꯕ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯌꯥꯏꯃꯁꯨ ꯃꯔꯨꯞ ꯈꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯂꯣꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯌꯥꯏꯃ ꯉꯁꯤꯁꯦ ꯑꯩꯈꯣꯏꯅꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯃꯇꯝ ꯑꯃꯗ ꯁꯛꯅꯈꯤꯕ ꯋꯥꯁꯛꯇꯣ ꯉꯁꯤꯗꯤ ꯊꯨꯡꯂꯔꯤ ꯊꯥꯖꯕꯁꯨ ꯃꯥꯡꯅꯗ꯭ꯔꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨ ꯇꯧꯒꯅꯤ ꯉꯁꯤꯗꯒꯤ ꯅꯪꯁꯦ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯔꯕꯅꯤ ꯇꯥꯂꯛ ꯑꯗꯨꯗ ꯌꯥꯏꯃꯒꯤ ꯅꯛꯅ ꯂꯣꯏꯅꯕ ꯃꯤꯑꯣꯏ ꯆꯥꯏꯕ ꯑꯗꯨ ꯊꯣꯡꯗ ꯊꯤꯜꯂꯛꯏ ꯀꯅꯥꯅꯣ ꯑꯩꯅꯦ ꯆꯥꯏꯕꯅꯦ ꯋꯥ ꯑꯝꯇ ꯈꯟꯅꯁꯤ ꯌꯥꯏꯃ ꯍꯧꯒꯠꯇꯨꯅ ꯆꯥꯏꯕꯒ ꯊꯣꯛꯈ꯭ꯔꯦ ꯄꯤꯌꯥꯏꯅꯨꯁꯨ ꯍꯧꯒꯠꯇꯨꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯌꯦꯡꯂꯛꯏ ꯆꯥꯏꯕ ꯑꯃꯗꯤ ꯌꯥꯏꯃ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯆꯠꯈꯤꯕꯗꯨ ꯎꯏ ꯌꯥꯏꯃ ꯐꯤꯔꯣꯜꯁꯨ ꯍꯣꯡꯗꯣꯛꯍꯧꯗ꯭ꯔꯦ ꯐꯩꯖꯣꯝ ꯑꯗꯨꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯄꯤꯌꯥꯏꯅꯨꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯐꯝꯃꯤ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯃꯃꯥ ꯃꯄꯥꯒꯤ ꯋꯥꯈꯜ ꯇꯧꯏ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯨꯄꯤ ꯑꯃꯈꯛ ꯊꯨꯅ ꯆꯦꯜꯂꯛꯂꯝꯃꯤ ꯌꯥꯏꯃꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯅꯨꯄꯤ ꯑꯗꯨ ꯃꯁꯛ ꯈꯪꯗꯕꯅ ꯈꯨꯜꯂꯥꯛꯄꯒꯤ ꯌꯨꯝꯗ ꯆꯪꯍꯟꯕ ꯊꯤꯡꯏ ꯑꯩ ꯄꯤꯌꯥꯏꯅꯨꯕꯨ ꯑꯝꯇ ꯎꯅꯖꯒꯦ ꯑꯩ ꯒꯥꯏꯇ꯭ꯔꯤꯅꯦ ꯍꯥꯏꯕꯤꯌꯨ ꯇꯣꯝꯕꯅ ꯄꯤꯌꯥꯏꯅꯨꯗ ꯄꯥꯎ ꯑꯁꯤ ꯇꯝꯂꯝꯃꯤ ꯄꯤꯌꯥꯏꯅꯨꯁꯨ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯏ ꯒꯥꯏꯇ꯭ꯔꯤ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕ ꯐꯤꯕꯝꯁꯤꯕꯨ ꯅꯈꯨꯠꯀꯥꯁꯦ ꯏꯅꯥꯏ ꯉꯥꯛꯇ ꯉꯥꯏꯔꯤ ꯒꯥꯏꯇ꯭ꯔꯤ ꯀꯞꯇꯨꯅ ꯄꯤꯌꯥꯏꯅꯨꯗ ꯀꯣꯟꯁꯤꯜꯂꯒ ꯄꯤꯌꯥꯏꯅꯨ ꯋꯥꯐꯝꯁꯦ ꯑꯩꯕꯨ ꯅꯪꯉꯣꯟꯗ ꯀꯔꯝꯅ ꯇꯝꯗꯣꯏꯅꯣ ꯂꯥꯛꯑꯣ ꯍꯧꯖꯤꯛ ꯌꯨꯝꯗ ꯆꯠꯂꯨꯁꯤ ꯑꯩꯅ ꯂꯤꯕꯗ ꯅꯪ ꯊꯥꯖꯔꯔꯣꯏ 이 ꯋꯥꯔꯤꯁꯦ ꯒꯥꯏꯇ꯭ꯔꯤꯅ ꯄꯤꯌꯥꯏꯅꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯁꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯍꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯤꯌꯥꯏꯅꯨꯒꯤ ꯈꯨꯜꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯄꯤꯌꯥꯏꯅꯨ ꯃꯥꯒꯤ ꯈꯨꯜ ꯑꯗꯨ ꯌꯧꯔꯛꯄꯗ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯃꯥꯏꯀꯩ ꯈꯪꯗꯅ ꯆꯦꯟꯅꯕ ꯎꯔꯝꯃꯤ ꯃꯥꯁꯨ ꯄꯥꯈꯠꯃꯟꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯊꯨꯅ ꯂꯥꯛꯄꯅꯤ ꯃꯥꯅ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯌꯨꯝ ꯑꯗꯨ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯇꯨꯅ ꯂꯩꯔꯝꯃꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯌꯨꯝꯂꯣꯟꯅꯕꯁꯤꯡꯁꯨ ꯂꯣꯏꯅ ꯇꯨꯝꯅ ꯁꯤꯔꯦ ꯒꯥꯏꯇ꯭ꯔꯤ ꯍꯥꯏꯌꯨ ꯊꯧꯗꯣꯛꯁꯤꯕꯨ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯑꯩ ꯃꯗꯨꯃꯗꯤ ꯈꯪꯖꯗ꯭ꯔꯦ ꯑꯗꯨꯕꯨ ꯐꯤꯕꯝ ꯑꯁꯤꯕꯨ ꯌꯧꯍꯟꯈꯤꯕ ꯃꯤꯁꯛ ꯑꯗꯨꯃꯗꯤ ꯑꯩ ꯈꯪꯏ ꯍꯥꯏꯌꯨ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ ꯑꯩꯅ ꯃꯥꯕꯨ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ ꯃꯤꯁꯛ ꯑꯗꯣ ꯅꯨꯄꯥꯅꯤ ꯑꯃꯝꯕꯗ ꯂꯦꯞꯄꯅ ꯃꯁꯛꯇꯤ ꯑꯩ ꯎꯗ꯭ꯔꯦ ꯃꯇꯨꯡꯂꯣꯝꯗꯒꯤ ꯎꯍꯧꯕꯅꯤ ꯂꯨꯍꯣꯡꯕꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯤ ꯑꯩꯅ ꯈꯟꯕꯗ ꯃꯤꯍꯥꯠꯄꯗꯣ ꯌꯥꯏꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯈꯜꯂꯤ ꯅꯠꯇꯦ ꯃꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯃꯥꯅ ꯑꯁꯤꯒꯨꯝꯕ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦ ꯑꯗꯨꯕꯨ ꯄꯤꯌꯥꯏꯅꯨ ꯑꯩ ꯏꯃꯤꯠ ꯑꯁꯤꯃꯛꯅ ꯎꯍꯧꯔꯕꯅꯤ ꯃꯥꯅ ꯁꯦꯠꯈꯤꯕ ꯐꯤꯖꯣꯜ ꯑꯗꯨꯃꯛꯅꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯑꯩꯅ ꯌꯨꯝꯁꯤꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈꯤꯕꯗꯒꯤ ꯍꯤꯡꯍꯧꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯁꯨ ꯁꯤꯔꯝꯂꯗꯕꯅꯤ ꯃꯤꯍꯥꯠꯄꯗꯣ ꯀꯅꯥꯅꯁꯨ ꯈꯪꯂꯝꯂꯔꯣꯏ ꯄꯤꯌꯥꯏꯅꯨ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯆꯨꯝꯕꯅꯤ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯇꯥꯂꯛ ꯑꯗꯨꯗ ꯌꯥꯏꯃ ꯑꯃꯗꯤ ꯃꯥꯒꯤ ꯃꯤꯑꯣꯏ ꯈꯣꯝꯕ ꯆꯦꯜꯂꯛꯂꯝꯃꯤ ꯌꯥꯏꯃ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯕ ꯌꯨꯝ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯂꯝꯃꯤ ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯂꯛꯏ ꯈꯣꯝꯕꯅ ꯒꯥꯏꯇ꯭ꯔꯤꯕꯨ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯌꯦꯡꯅꯤꯡꯕ ꯎꯅꯤꯡꯕ ꯐꯤꯕꯝ ꯑꯗꯣ ꯎꯕ ꯐꯪꯖꯔꯦꯗꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯈ꯭ꯔꯕꯅꯣ ꯄꯤꯌꯥꯏꯅꯨ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯌꯥꯏꯃ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯕꯨ ꯍꯥꯠꯂꯤꯕ ꯃꯈꯣꯏꯒꯤ ꯃꯔꯥꯜ ꯀꯔꯤꯅꯣ ꯃꯈꯣꯏꯕꯨ ꯍꯥꯠꯂꯒ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯀꯔꯤꯅꯣ ꯄꯤꯌꯥꯏꯅꯨ ꯅꯪ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯑꯣꯏꯅꯤ ꯃꯥꯅ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯑꯩꯒꯤ ꯃꯔꯤ ꯃꯇꯥ ꯄꯨꯝꯕ ꯂꯣꯏꯅ ꯍꯥꯠꯈ꯭ꯔꯤꯕꯅꯤ
ꯑꯩ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ ꯅꯨꯡꯁꯤꯕꯁꯨ ꯉꯝꯂꯣꯏ ꯑꯩ ꯃꯈꯣꯏꯕꯨ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯈꯣꯏꯕꯨ ꯌꯦꯡꯊꯤꯕ ꯃꯤꯁꯛ ꯑꯃꯁꯨ ꯂꯩꯔꯝꯂꯦ ꯑꯩꯅ ꯍꯥꯟꯅ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩꯗ ꯃꯈꯣꯏꯕꯨ ꯍꯥꯟꯅ ꯂꯥꯏꯔꯩꯄꯥꯛꯇ ꯊꯥꯕꯤꯈ꯭ꯔꯦ ꯄꯤꯌꯥꯏꯅꯨ ꯌꯥꯏꯃꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ ꯃꯤꯍꯥꯠꯄ ꯅꯪꯅ ꯁꯤꯟꯕ ꯊꯧꯔꯥꯡꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ ꯅꯪꯅ ꯑꯆꯨꯝꯕ ꯂꯥꯟꯖꯗꯕ ꯁꯥꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯒ ꯅꯛꯁꯤꯟꯅꯔꯛꯂꯤꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯔꯤꯕꯁꯤꯗꯤ ꯃꯁꯤꯒꯤ ꯑꯣꯏꯔꯦ ꯄꯪꯂꯕꯤ ꯊꯃꯣꯏ ꯑꯁꯤꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯨꯕ ꯑꯗꯨꯒ ꯆꯩꯅꯥꯁꯨ ꯄꯤꯔꯝꯕ ꯑꯩꯅ ꯃꯇꯝ ꯑꯃꯗ ꯍꯥꯏꯈ꯭ꯔꯤꯕꯗꯨꯅꯤ ꯑꯩꯁꯨ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯏꯃꯥ ꯏꯄꯥꯒꯤ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯗꯅ ꯅꯪꯁꯦ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤꯕ ꯊꯥꯖꯈꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯊꯥꯖꯕꯗꯨ ꯃꯥꯡꯈ꯭ꯔꯦ ꯅꯪꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯂꯃꯟ ꯈꯨꯝꯒꯅꯤ ꯄꯤꯌꯥꯏꯅꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯃꯤꯅꯝꯕ ꯂꯩꯈꯤꯗꯦ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯄ ꯀꯩꯗꯧꯅꯨꯡꯗ ꯉꯝꯂꯣꯏ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯃꯔꯥꯜ ꯂꯩ ꯍꯥꯏꯕꯁꯦ ꯃꯗꯨꯒꯤ ꯈꯨꯗꯝ ꯐꯪꯂꯕ꯭ꯔꯥ ꯄꯤꯌꯥꯏꯅꯨ ꯋꯥꯐꯝ ꯑꯁꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯗꯅ ꯀꯔꯤ ꯀꯥꯟꯅꯅꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯁꯤꯈ꯭ꯔꯦ ꯃꯤꯕꯨ ꯃꯔꯥꯜ ꯂꯩꯇꯅ ꯁꯥꯎꯕ ꯋꯥꯔꯧꯕ ꯌꯥꯕ ꯅꯠꯇꯦ ꯀꯥꯟꯅꯗꯦ ꯅꯪꯁꯨ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯂꯝꯕꯤꯗ ꯆꯠꯂꯣ ꯑꯩꯁꯨ ꯆꯠꯂꯒꯦ ꯅꯪꯅ ꯇꯁꯦꯡꯅ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯔꯕꯅꯤꯅ ꯆꯠꯈ꯭ꯔꯣ ꯌꯥꯏꯃ ꯉꯁꯤꯗꯤ ꯅꯪ ꯈꯪꯒꯅꯤ ꯄꯤꯌꯥꯏꯅꯨ ꯅꯥꯀꯟꯗ ꯇꯥꯔꯤꯕ ꯃꯩꯅ ꯆꯥꯛꯊꯦꯛꯈ꯭ꯔꯕ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯌꯥꯏꯃꯗ ꯊꯣꯝꯂꯛꯀꯦ ꯍꯥꯏꯅ ꯇꯧꯔꯛꯏ ꯃꯗꯨꯗ ꯌꯥꯏꯃꯅ ꯆꯩ ꯑꯗꯨ ꯇꯥꯞ ꯃꯨꯟꯗꯨꯅ ꯂꯪꯊꯣꯛꯈꯤꯔꯝꯃꯤ ꯌꯥꯏꯃ ꯁꯥꯎꯅ ꯃꯉꯣꯟꯗ ꯌꯦꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯄꯤꯌꯥꯏꯅꯨꯁꯨ ꯃꯥꯒꯤ ꯃꯇꯨꯡꯗ ꯆꯦꯜꯂꯛꯄꯅꯤ ꯁꯣꯏꯕꯗꯒꯤ ꯈꯨꯗꯤ ꯊꯤꯖꯤꯟꯗꯨꯅ ꯃꯍꯥꯛ ꯎꯕꯥꯛ ꯑꯃꯗ ꯇꯨꯁꯤꯜꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯀꯣꯛ ꯑꯗꯨ ꯌꯩꯁꯤꯟꯈ꯭ꯔꯦ ꯌꯥꯏꯃ ꯊꯧꯑꯣꯡ ꯑꯗꯨ ꯎꯏ ꯑꯗꯨꯕꯨ ꯃꯥꯁꯨ ꯉꯁꯤꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯂꯃꯟ ꯁꯤꯡꯕ ꯑꯣꯏꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯌꯦꯛꯅꯕꯒꯤ ꯃꯆꯥꯅꯤ ꯈꯟꯗꯨꯅ ꯆꯠꯈ꯭ꯔꯦ ꯄꯤꯌꯥꯏꯅꯨ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯌꯥꯏꯃꯅ ꯂꯥꯞꯅ ꯆꯠꯈꯤꯕꯗꯨ ꯎꯔꯦ ꯃꯁꯥꯗꯨ ꯅꯤꯡꯊꯤꯅ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ ꯌꯥꯏꯃꯁꯨ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯇꯣꯡꯂꯒ ꯈꯣꯝꯕꯒ ꯆꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ ꯈꯣꯝꯕ ꯒꯥꯏꯇ꯭ꯔꯤꯗꯤ ꯀꯝꯗꯧꯔꯦ ꯀꯩꯁꯨ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯑꯩꯅ ꯃꯥꯕꯨ ꯌꯨꯝ ꯑꯃꯗ ꯋꯥꯟꯊꯍꯜꯂꯒ ꯊꯅꯝꯂꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯄꯤꯌꯥꯏꯅꯨ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯑꯃꯟꯕ ꯌꯨꯝꯖꯥꯎ ꯑꯃꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯂꯩꯔꯤꯕꯁꯤꯕꯣ ꯄꯤꯌꯥꯏꯅꯨ ꯍꯧꯒꯠꯂꯛꯏ ꯃꯀꯣꯛ ꯑꯗꯨ ꯐꯤ ꯑꯃꯅ ꯌꯦꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯥꯅ ꯃꯄꯥꯟ ꯊꯣꯔꯛꯄꯗꯗꯤ ꯑꯋꯥꯡꯕ ꯆꯤꯡ ꯑꯃꯗ ꯂꯩꯔꯝꯃꯤ ꯈꯔ ꯆꯠꯇꯨꯅ ꯅꯣꯟꯊꯔꯨꯕꯗ ꯑꯀꯤꯕꯗꯨꯝ ꯄꯣꯛꯏ ꯇꯥꯂꯛ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯈꯛ ꯂꯥꯛꯏ ꯅꯨꯄꯥꯗꯨ ꯈꯔꯕꯨꯗꯤ ꯑꯍꯜ ꯑꯣꯏꯔꯦ ꯆꯍꯤ 93 ꯁꯨꯔꯕ ꯃꯤꯑꯣꯏ ꯃꯥꯜꯂꯤ ꯆꯩ ꯑꯃ ꯄꯥꯏꯔꯗꯨꯅ ꯂꯥꯛꯏ ꯀꯅꯥꯅꯣ ꯅꯪ ꯀꯅꯥꯅꯣ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯂꯩꯔꯝꯂꯤꯕꯅꯣ ꯄꯤꯌꯥꯏꯅꯨ ꯅꯪꯅ ꯑꯩꯕꯨ ꯃꯁꯛ ꯈꯪꯉꯝꯃꯔꯣꯏ ꯑꯩ ꯅꯪꯒꯤ ꯄꯥꯕꯨꯡꯕꯨ ꯃꯁꯛ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯏ ꯃꯥꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯃꯅꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯅꯪꯅ ꯋꯥꯈꯜ ꯇꯥꯗꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯅꯪꯕꯨ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯈꯤꯕꯅꯤ ꯑꯩ ꯋꯥꯈꯜ ꯑꯝꯇ ꯇꯥꯕ ꯉꯝꯗ꯭ꯔꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯌꯨꯝꯗ ꯆꯠꯀꯅꯤ ꯄꯤꯌꯥꯏꯅꯨ ꯅꯪꯅ ꯆꯠꯀꯗꯧꯔꯤꯕ ꯌꯨꯝ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯎꯠꯀꯨꯝꯅ ꯑꯣꯟꯈ꯭ꯔꯦ ꯅꯪꯒꯤ ꯈꯨꯟꯖꯥꯁꯤꯡ ꯂꯣꯏꯅ ꯌꯥꯏꯃꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯠꯈ꯭ꯔꯦ ꯄꯤꯌꯥꯏꯅꯨ ꯋꯥ ꯑꯗꯨꯗ ꯌꯥꯏꯃꯕꯨ ꯍꯦꯟꯅ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯌꯥꯏꯃ ꯅꯪꯕꯨꯗꯤ ꯑꯩꯅ ꯂꯤꯝꯅ ꯀꯛꯊꯥꯔꯣ ꯄꯤꯌꯥꯏꯅꯨ ꯃꯇꯝ ꯃꯥꯡꯍꯜꯂꯒꯅꯨ ꯅꯪ ꯊꯨꯅ ꯍꯛꯆꯥꯡ ꯀꯟꯈꯠꯅꯕ ꯍꯣꯠꯅꯁꯤ ꯅꯪꯒꯤ ꯑꯍꯜ ꯂꯃꯟꯒꯤꯗꯃꯛ ꯂꯃꯟ ꯈꯨꯝꯅꯅꯕꯒꯤꯗꯃꯛ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯄꯤꯌꯥꯏꯅꯨ ꯈꯨꯗꯨꯝ ꯇꯥꯁꯤꯟꯗꯨꯅ ꯁꯥꯎꯅ ꯅꯤꯡꯉꯝꯗꯅ ꯈꯥꯡꯂꯝꯃꯤ ꯁꯣꯝꯗ ꯌꯥꯏꯃ ꯃꯥꯒꯤ ꯀꯥꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ ꯇꯥꯂꯛ ꯑꯗꯨꯗ ꯈꯣꯝꯕ ꯆꯦꯟꯁꯤꯜꯂꯛꯏ ꯈꯨꯂꯛꯄ ꯈꯨꯂꯛꯄ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯜꯂꯛꯂꯤꯕꯗꯨꯕꯣ ꯁꯣꯝꯗꯅ ꯂꯥꯟ ꯍꯧꯔꯤ ꯑꯗꯨꯒ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯂꯥꯟ ꯂꯣꯏꯔꯦ ꯅꯤꯡꯇꯝꯃꯤ ꯅꯪꯗꯤ ꯄꯥꯎꯁꯦ ꯀꯩꯁꯨ ꯈꯪꯉꯝꯈꯤꯔꯣꯏꯅꯦ ꯁꯣꯝꯗꯅ ꯈꯨꯂꯥꯛꯄ ꯌꯥꯏꯃꯒꯤ ꯃꯤꯑꯣꯏꯅ ꯄꯤꯌꯥꯏꯅꯨꯒꯤ ꯈꯨꯟꯖꯥꯁꯤꯡ ꯂꯣꯏꯅ ꯍꯥꯠꯂꯦ ꯍꯥꯏꯗꯅ ꯋꯥ ꯂꯥꯎꯅꯔꯤ ꯋꯥ ꯑꯗꯨꯗ ꯌꯥꯏꯃ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯀꯔꯤꯅꯣ ꯈꯣꯝꯕ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯃꯗꯨꯕꯨ ꯑꯁꯦꯡꯕ ꯋꯥꯔꯥ ꯑꯆꯨꯝꯕꯅꯤ ꯑꯩꯁꯨ ꯉꯛꯂꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯁꯨꯅ ꯂꯩ ꯃꯁꯤꯡ ꯋꯥꯠꯇꯦ ꯑꯩꯅ ꯈꯟꯕꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯅꯪꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯅꯕ ꯍꯣꯠꯅꯕꯗ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯈꯜꯂꯤ ꯋꯥꯐꯝ ꯑꯁꯦ ꯌꯥꯝꯅ ꯂꯨꯒꯗꯧꯔꯤ ꯂꯥꯏꯔꯣꯏꯗꯧꯔꯤ ꯀꯥꯟꯅꯗꯦ ꯍꯧꯖꯤꯛꯃꯛ ꯈꯨꯜ ꯑꯗꯨꯗ ꯆꯠꯂꯨꯁꯤ ꯈꯨꯂꯥꯛꯄ ꯅꯪꯁꯨ ꯆꯠꯄ ꯌꯥꯎꯔꯕꯗꯤ ꯐꯤꯕꯝ ꯑꯃ ꯆꯥꯔꯔꯣꯏ ꯃꯤꯌꯥꯝꯅ ꯅꯪꯕꯨ ꯂꯥꯟꯅ ꯎꯕꯤꯔꯒꯅꯤ ꯑꯩ ꯑꯣꯏꯅ ꯃꯤ ꯈꯔ ꯍꯧꯅꯔꯒ ꯆꯠꯈ꯭ꯔꯒꯦ ꯀꯣꯛ ꯁꯝꯊꯣꯛꯅ ꯁꯥꯒꯗꯧꯔꯤꯗ ꯍꯟꯗꯛꯅ ꯑꯃꯨꯛ ꯀꯔꯝꯕ ꯑꯩꯒꯤ ꯌꯦꯛꯅꯕꯅ ꯊꯣꯔꯛꯀꯗꯧꯔꯤꯕ ꯈꯨꯂꯛꯄ ꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯟꯖꯤꯟꯕꯤꯔꯨꯈꯤꯅꯨ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯝꯇ ꯆꯠꯆꯔꯨꯈꯤꯒꯦ ꯈꯣꯝꯕꯗꯨ ꯊꯣꯛꯈ꯭ꯔꯦ ꯌꯥꯏꯃꯁꯨ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯍꯧꯏ
ꯍꯣꯡꯕꯁꯨ ꯊꯤꯒꯠꯄ ꯌꯥꯕ ꯊꯤꯒꯠꯂꯦ ꯑꯗꯨꯕꯨ ꯆꯞ ꯆꯥꯕ ꯃꯔꯤ ꯃꯈꯣꯡ ꯑꯃꯠꯇ ꯊꯤꯒꯠꯄ ꯐꯪꯗ꯭ꯔꯦ꯫ ꯃꯇꯝꯁꯨ ꯁꯨꯝ ꯂꯦꯞꯇꯅ ꯍꯧꯖꯤꯟꯈ꯭ꯔꯦ, ꯆꯍꯤ ꯑꯃ ꯆꯞ ꯆꯥꯅ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯌꯥꯏꯃꯒꯤ ꯈꯨꯜꯗ ꯃꯤꯌꯥꯝ ꯄꯨꯟꯗꯨꯅ ꯀꯨꯝꯍꯩ ꯇꯧꯕ ꯅꯨꯃꯤꯠꯅꯤ꯫ ꯌꯥꯏꯃꯒꯤ ꯌꯨꯝꯖꯥꯎ ꯑꯗꯨ ꯖꯒꯣꯏ ꯁꯥꯕꯤ ꯏꯁꯩ ꯁꯛꯄꯤ ꯃꯌꯥꯝ ꯑꯗꯨꯅ ꯄꯨꯝꯅꯤꯟ ꯂꯤꯜꯂꯤ꯫ ꯖꯒꯣꯏ ꯁꯥꯕꯤꯁꯤꯡ ꯑꯗꯨ ꯃꯃꯥꯏ ꯂꯣꯏꯅ ꯀꯨꯞꯁꯜꯂꯤ ꯑꯗꯨꯒ ꯖꯒꯣꯏ ꯁꯥꯔꯝꯃꯤ꯫ ꯖꯒꯣꯏ ꯁꯥꯕꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯝ ꯁꯥꯡꯕꯤ ꯑꯃ ꯈꯨꯂꯥꯛꯄ ꯌꯥꯏꯃꯒꯤ ꯃꯅꯥꯛꯇ ꯖꯒꯣꯏ ꯁꯥꯗꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯄꯗꯨ ꯌꯥꯏꯃ ꯁꯥꯍꯨꯝ ꯑꯃ ꯂꯥꯛꯄꯒꯨꯝ ꯇꯧꯏ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯄꯨꯔꯛꯏ ꯑꯗꯨꯒ ꯖꯒꯣꯏ ꯄꯨꯟꯅ ꯁꯥꯃꯤꯟꯅꯔꯝꯃꯤ꯫ ꯌꯥꯏꯃ ꯀꯌꯥ ꯊꯋꯥꯏ ꯂꯨꯞꯁꯤꯜꯂꯨꯗꯦ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯑꯔꯥꯏꯕ ꯅꯨꯄꯤꯗꯤ ꯑꯣꯏꯔꯝꯂꯔꯣꯏ ꯍꯥꯏꯕ ꯈꯪꯏ꯫ ꯃꯥꯁꯨ ꯅꯨꯄꯤ ꯑꯗꯨ ꯆꯥꯡꯌꯦꯡ ꯇꯧꯊꯣꯛꯀꯦ ꯈꯟꯗꯨꯅ ꯑꯁꯨꯝ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯅꯥꯞꯄꯗ ꯍꯥꯏꯔꯤ, "ꯍꯦ ꯁꯛꯍꯦꯟꯕ, ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯌꯦꯛꯅꯕ ꯑꯃꯅ ꯅꯪꯕꯨ ꯍꯥꯠꯀꯦ ꯇꯧꯔꯛꯂꯕꯗꯤ ꯅꯪ ꯀꯩꯗꯧꯅꯤ?" "ꯑꯩꯅꯁꯨ ꯃꯥꯕꯨ ꯍꯥꯠꯄ ꯇꯥꯕꯅꯤ." "ꯊꯧꯅꯥ ꯌꯥꯝ ꯂꯩꯀꯣ ꯁꯛꯍꯦꯟꯕ." ꯌꯥꯏꯃ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏꯔꯛꯏ ꯑꯗꯨꯒ ꯃꯥꯕꯨ ꯀꯥ ꯑꯃꯗ ꯃꯤ ꯎꯗ꯭ꯔꯤꯉꯩꯗ ꯂꯣꯟꯅ ꯄꯨꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ "ꯅꯪ ꯀꯅꯥꯅꯣ?" ꯅꯨꯄꯤꯗꯨꯅ ꯈꯨꯝꯂꯛꯏ, "ꯀꯔꯤꯕꯨꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯗꯤ ꯖꯒꯣꯏ ꯁꯥꯕꯤ ꯅꯨꯄꯤꯅꯤ." "ꯑꯗꯨꯗꯤ ꯅꯃꯥꯏꯗ ꯀꯔꯤꯒꯤ ꯐꯤ ꯀꯨꯞꯂꯤꯕ? ꯂꯧꯊꯣꯛ." "ꯑꯩꯅ ꯁꯛ ꯂꯣꯠꯄꯁꯤꯕꯨ ꯀꯔꯤ ꯀꯥꯏꯔꯒꯦ? ꯑꯩꯕꯨ ꯋꯥꯈꯜ ꯂꯥꯟꯅ ꯎꯕꯤꯔꯕ꯭ꯔꯣ?" "ꯑꯩ ꯋꯥ ꯀꯌꯥ ꯉꯥꯡꯅꯕꯁꯦ ꯄꯥꯝꯗꯦ, ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯍꯥꯏꯔꯤꯉꯩꯁꯤꯗ ꯋꯥꯈꯜ ꯇꯥꯅꯁꯤ." ꯅꯨꯄꯤꯗꯨꯅ ꯅꯣꯛꯁꯤꯟꯅꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯁꯨꯝ ꯆꯪꯂꯛꯏ, ꯁꯨꯝ ꯅꯛꯁꯤꯜꯂꯛꯏ꯫ ꯇꯨꯡꯂꯣꯝꯗꯒꯤ ꯂꯣꯠꯇꯨꯅ ꯄꯨꯔꯛꯂꯤꯕ ꯊꯥꯡ ꯑꯗꯨ ꯁꯠꯇꯣꯔꯛꯇꯨꯅ ꯌꯥꯏꯃꯗ ꯊꯤꯟꯒꯦ ꯍꯥꯏꯅ ꯇꯧꯕꯗ ꯌꯥꯏꯃꯅ ꯊꯥꯡ ꯑꯗꯨ ꯐꯠ ꯃꯨꯟꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯀꯨꯞꯂꯤꯕ ꯐꯤ ꯑꯗꯨ ꯆꯤꯡꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯅꯣꯛꯊꯣꯔꯛꯏ, "ꯅꯪ ꯑꯣꯏꯔꯦ! ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤ ꯑꯩꯕꯨ ꯍꯥꯠꯄ ꯂꯥꯛꯇ꯭ꯔꯒ ꯉꯁꯤ ꯌꯥꯝ ꯊꯥꯖꯗꯅ." ꯄꯤꯌꯥꯏꯅꯨ ꯁꯥꯎꯅ, "ꯃꯇꯝ ꯍꯥꯏꯕꯁꯤꯗꯤ ꯍꯧꯈꯤꯕ ꯈꯪꯍꯧꯗꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯁꯥꯎꯕꯗꯤ ꯂꯦꯞꯄ ꯂꯩꯔꯣꯏ, ꯀꯣꯛꯄ ꯂꯩꯔꯣꯏ꯫ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯅꯪꯕꯨ ꯑꯩꯅ ꯋꯥꯔꯧꯈꯤꯅꯤ, ꯅꯪꯕꯨ ꯍꯥꯠꯇꯅ ꯑꯩ ꯁꯤꯔꯣꯏ꯫ ꯅꯪꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯌꯦꯛꯅꯕꯒꯤ ꯃꯆꯥ ꯑꯣꯏꯔꯕꯅꯤ, ꯅꯪꯕꯨ ꯑꯩꯅ ꯑꯃꯨꯛ ꯀꯟꯕꯤꯒꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯒꯅꯨ." ꯄꯤꯌꯥꯏꯅꯨ ꯃꯥꯕꯨ ꯈꯨꯠ ꯊꯥꯒꯦ ꯇꯧꯕꯗ ꯌꯥꯏꯃꯅ ꯃꯥꯕꯨ ꯏꯟꯊꯨꯔꯝꯃꯤ꯫ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯎꯈꯣꯡ ꯑꯗꯨꯗ ꯃꯀꯣꯛ ꯑꯗꯨ ꯌꯩꯁꯤꯜꯂꯝꯃꯤ, ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯂꯩꯃꯥꯏꯗ ꯇꯨꯈ꯭ꯔꯦ꯫ "ꯍꯧꯖꯤꯛꯇꯤ ꯅꯪꯕꯨ ꯑꯃꯨꯛ ꯑꯩꯅ ꯂꯥꯛꯅꯕ ꯇꯥꯔꯦꯗꯅ." ꯌꯥꯏꯃ ꯄꯤꯌꯥꯏꯅꯨꯕꯨ ꯀꯥ ꯑꯗꯨꯒꯤ ꯊꯪꯅꯕ ꯑꯗꯨꯗ ꯑꯣꯏꯅ ꯃꯈꯨꯠ ꯃꯈꯣꯡ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯊꯣꯔꯛꯂꯝꯃꯤ꯫ ꯀꯨꯝꯍꯩ ꯑꯗꯨꯁꯨ ꯂꯣꯏꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯃꯤꯌꯥꯝ ꯄꯨꯝꯕ ꯍꯟꯅꯈ꯭ꯔꯦ꯫ ꯌꯥꯏꯃ ꯄꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯄꯤꯌꯥꯏꯅꯨ ꯑꯗꯨꯝ ꯃꯆꯤ ꯂꯦꯡꯗꯅ ꯇꯨꯝꯂꯤ꯫ ꯌꯥꯏꯃꯅ ꯏꯁꯤꯡ ꯈꯤꯛꯂꯝꯃꯤ, ꯃꯗꯨꯗꯒꯤ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯃꯈꯨꯠ ꯃꯈꯣꯡ ꯑꯅꯤꯃꯛ ꯄꯨꯟꯁꯤꯟꯅꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯀꯣꯛ ꯑꯗꯨ ꯌꯩꯁꯤꯟꯈꯤꯕꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯀꯥꯎꯖꯔꯦ꯫ "ꯅꯪ ꯀꯅꯥꯅꯣ?" ꯌꯥꯏꯃ ꯉꯛꯅ, "ꯀꯔꯤ ꯀꯔꯝꯕ ꯆꯥꯡꯌꯦꯡꯅꯣ? ꯑꯩ ꯃꯁꯛ ꯑꯃꯨꯛ ꯈꯪꯗ꯭ꯔꯕ꯭ꯔꯥ? ꯑꯩꯅ ꯂꯩꯔꯤꯁꯦ ꯀꯗꯥꯏꯗꯅꯣ? ꯑꯩ ꯋꯥꯈꯜ ꯑꯝꯇ ꯇꯥꯗ꯭ꯔꯦ꯫ ꯑꯩꯒꯤ ꯈꯣꯡꯈꯨꯠ ꯄꯨꯜꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ?" ꯌꯥꯏꯃ ꯄꯤꯌꯥꯏꯅꯨ ꯇꯁꯦꯡꯅ ꯋꯥꯈꯜ ꯃꯥꯡꯂ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ "ꯅꯪꯁꯦ ꯑꯩꯒꯤ ꯌꯨꯝꯁꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕꯤ ꯃꯤꯅꯥꯏꯅꯤ꯫ ꯅꯪꯅ ꯑꯩꯒꯤ ꯃꯥꯡꯅꯅꯕ ꯊꯕꯛ ꯑꯃ ꯇꯧꯕꯒꯤꯗꯃꯛꯇ ꯑꯩꯅ ꯅꯪꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯅꯤ꯫ ꯑꯩꯅ ꯀꯔꯤ ꯐꯠꯇꯕ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯝꯂꯕꯒꯦ? ꯍꯥꯏꯕꯤꯌꯨ, ꯑꯩ ꯋꯥꯈꯜ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯒꯦ? ꯑꯩ ꯀꯔꯤꯃꯠꯇ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ." "ꯅꯪꯒꯤ ꯃꯤꯡ ꯊꯥꯗꯣꯏ ꯀꯧꯏ꯫ ꯅꯪꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯣ ꯑꯩꯅ ꯉꯥꯛꯄꯤꯔꯕꯅꯤ꯫ ꯃꯇꯨꯡꯗꯗꯤ ꯇꯧꯗꯕꯅ ꯐꯒꯅꯤ." ꯌꯥꯏꯃ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯒꯤ ꯑꯇꯣꯞꯄ ꯊꯕꯛ ꯁꯨꯕꯤꯁꯤꯡ ꯑꯗꯨꯗ ꯂꯣꯏꯅ ꯃꯥꯒꯤ ꯃꯃꯤꯡ ꯊꯥꯗꯣꯏꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯕꯨ ꯅꯍꯥꯟ ꯃꯈꯩ ꯊꯕꯛ ꯁꯨꯕ ꯌꯥꯎꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯃ ꯊꯥꯗꯣꯏ ꯀꯥ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯜꯂꯤꯕꯗꯨ ꯂꯧꯊꯣꯛꯂꯤ ꯑꯗꯨꯒ ꯌꯥꯏꯃꯅ ꯃꯥꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ "ꯍꯦ ꯃꯤꯅꯥꯏ, ꯑꯩ ꯏꯔꯨꯖꯒꯦ꯫ ꯃꯁꯤꯒꯤ ꯆꯥꯎꯈ꯭ꯔꯕ ꯄꯥꯇ꯭ꯔ ꯑꯁꯦ ꯄꯤꯛ ꯊꯟꯅ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯝꯂꯛꯂꯒ ꯄꯨꯔꯛꯎ꯫ ꯌꯥꯝꯅꯁꯨ ꯁꯥꯍꯟꯒꯅꯨ, ꯌꯥꯝꯅꯁꯨ ꯏꯪꯍꯟꯒꯅꯨ." ꯌꯥꯏꯃ ꯋꯥꯁꯤ ꯍꯥꯏꯔꯒ ꯅꯨꯡꯉꯥꯏꯅ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯊꯥꯗꯣꯏ ꯄꯥꯇ꯭ꯔ ꯑꯃ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯍꯣꯟꯕ ꯆꯠꯈ꯭ꯔꯦ꯫ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯃꯟꯗꯅ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯆꯣꯛꯊꯔꯦ꯫ ꯌꯥꯏꯃ ꯀꯔꯤꯁꯨ ꯊꯧꯁꯥꯕꯤꯗꯦ꯫ ꯃꯥꯒꯤ ꯌꯦꯛꯅꯕꯒꯤ ꯃꯆꯥꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯏꯁꯤꯡ ꯑꯗꯨ ꯍꯣꯟꯕ ꯂꯣꯏꯔꯦ꯫ ꯊꯥꯗꯣꯏꯁꯨ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯅꯨꯄꯥ ꯑꯃꯈꯛ ꯁꯒꯣꯜ ꯊꯧꯔꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ "ꯈꯨꯂꯥꯛꯄ ꯌꯥꯏꯃꯕꯨ ꯂꯩꯕ꯭ꯔꯣ?" "ꯀꯅꯥ ꯍꯪꯕꯅꯣ?" "ꯑꯩ ꯅꯈꯣꯏꯒꯤ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯂꯥꯛꯄꯅꯤ꯫ ꯃꯤꯡꯅ ꯇꯣꯂꯦꯟ ꯀꯧꯏ꯫ ꯈꯨꯜ ꯑꯅꯤ ꯑꯁꯦ ꯑꯁꯨꯛ ꯀꯨꯏꯕ ꯑꯁꯦ ꯂꯥꯞꯅꯅ ꯂꯩꯕꯒꯨꯝꯅ ꯇꯧꯏ꯫ ꯄꯨꯟꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕꯗ ꯀꯔꯤ ꯀꯥꯏꯕꯒꯦ?" "ꯀꯩꯁꯨ ꯀꯥꯏꯗꯦꯅ꯫ ꯑꯩꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯁꯨ ꯃꯤꯑꯣꯏ ꯀꯅꯥꯝꯇ ꯂꯩꯅꯗ꯭ꯔꯦ꯫ ꯄꯨꯟꯁꯤꯟꯁꯦ ꯃꯔꯨꯞ, ꯂꯥꯛꯑꯣ ꯆꯪꯁꯤ." ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯪꯃꯤꯟꯅꯔꯛꯂꯦ꯫ ꯌꯥꯏꯃꯅ, "ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ? ꯑꯃꯨꯛꯇ ꯊꯣꯔꯛꯎ꯫
ꯊꯥꯗꯣꯏ ꯊꯣꯔꯛꯏ꯫ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯈꯨꯂꯥꯛꯄ? ꯃꯤ ꯂꯥꯛꯏꯁꯦ ꯆꯥ ꯈꯔ ꯁꯦꯝꯃꯣ, ꯌꯥꯝ ꯀꯨꯏꯔꯛꯀꯅꯨ꯫ ꯐꯒꯅꯤ ꯈꯨꯂꯥꯛꯄ꯫ ꯊꯥꯗꯣꯏ ꯎꯕꯗ ꯇꯣꯂꯦꯟꯗꯤ ꯄꯨꯡꯉꯛ ꯉꯛꯂꯤ, ꯑꯗꯨꯕꯨ ꯑꯁꯨꯝ ꯇꯨꯃꯤꯟ ꯂꯩ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯤ꯫ ꯊꯥꯗꯣꯏ ꯆꯥ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯁꯣꯏꯕꯗꯒꯤ ꯈꯨꯗꯤ ꯊꯤꯖꯤꯟꯗꯨꯅ ꯆꯥ ꯑꯗꯨ ꯇꯣꯂꯦꯟꯗ ꯍꯩꯖꯤꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯌꯥꯏꯃ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯍꯦꯃꯤꯅꯥꯏ ꯅꯨꯄꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯍꯥ? ꯌꯨꯝꯗ ꯂꯥꯛꯄ ꯃꯤꯗ ꯑꯁꯨꯝꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ? ꯃꯔꯨꯞ, ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯗ, ꯌꯥꯔꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯆꯔꯒꯦ, ꯉꯁꯤꯒꯤꯗꯤ ꯌꯧꯔꯒꯦ꯫ ꯃꯔꯨꯞ, ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ? ꯋꯥꯔꯧꯗꯦꯗ, ꯀꯔꯤꯒꯤ ꯋꯥꯔꯧꯔꯨꯅꯤ? ꯇꯣꯂꯦꯟꯗꯨ ꯆꯠꯈ꯭ꯔꯦ꯫ ꯃꯥꯅ ꯍꯦꯛ ꯆꯠꯈꯤꯕꯒ, ꯅꯃꯤꯠꯇꯨꯕꯨ ꯀꯗꯥꯏꯗ ꯄꯥꯟꯒꯦ ꯍꯥ? ꯅꯃꯤꯠ ꯑꯗꯨꯛ ꯌꯥꯝꯅ ꯊꯛꯂꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯁꯣꯏꯕ ꯍꯥꯏꯕꯁꯤꯕꯨ ꯀꯅꯥꯅ ꯇꯝꯕ ꯉꯝꯒꯦ? ꯁꯣꯏꯗꯕ ꯃꯤꯕꯨ ꯂꯩꯕ꯭ꯔꯣ? ꯃꯁꯤ ꯋꯥ ꯌꯥꯝ ꯉꯥꯡꯉꯤꯅꯦꯍꯦ꯫ ꯉꯁꯤꯗꯤ ꯅꯪ ꯆꯥꯛ ꯀꯞꯇ ꯆꯥꯕ ꯌꯥꯔꯣꯏ꯫ ꯊꯥꯗꯣꯏ ꯃꯥꯅ ꯄꯥꯏꯔꯤꯕ ꯄꯥꯇ꯭ꯔ ꯑꯗꯨ ꯊꯥꯗꯩ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯈꯨꯂꯥꯛꯄ? ꯑꯩꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯉꯥꯛꯄꯤꯔꯦ ꯍꯥꯏꯔꯒ ꯑꯩꯕꯨ ꯑꯗꯨꯝ ꯍꯟꯅ ꯍꯟꯅ ꯆꯩꯊꯦꯡ ꯄꯤꯔꯤꯁꯦ? ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯦ, ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯠꯈ꯭ꯔꯒꯦ꯫ ꯊꯥꯗꯣꯏ ꯆꯠꯀꯦ ꯇꯧꯕꯒ ꯌꯥꯏꯃꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯐꯥꯔꯝꯃꯤ꯫ ꯌꯥꯔꯣꯏ, ꯆꯠꯈꯤꯕ ꯌꯥꯔꯣꯏ꯫ ꯅꯪꯗꯤ ꯑꯩꯒꯤ ꯃꯤꯅꯥꯏꯅꯤ, ꯑꯩꯒꯤ ꯊꯕꯛ ꯁꯨꯒꯗꯕꯅꯤ, ꯑꯩꯅ ꯍꯥꯏꯕ ꯏꯟꯒꯗꯕꯅꯤ꯫ ꯌꯥꯏꯃꯅ ꯃꯥꯕꯨ ꯌꯣꯠꯂꯤ ꯑꯣꯏꯅ ꯃꯈꯣꯡꯗ ꯀꯤꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯎꯄꯥꯏ ꯂꯩꯇꯦ꯫ ꯈꯨꯂꯥꯛꯄ ꯑꯗꯨꯅ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ, ꯑꯗꯨꯕꯨ ꯃꯥꯁꯨ ꯈꯨꯂꯥꯛꯄ ꯑꯗꯨꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯍꯣꯡꯂꯛꯅꯕ ꯀꯟꯅꯗꯤ ꯍꯣꯠꯅꯔꯝꯃꯤ꯫ ꯁꯨꯝ ꯍꯞꯇꯥ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯌꯥꯏꯃꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯒꯤ ꯋꯥꯈꯜ ꯑꯗꯨ ꯑꯣꯜꯂꯛꯄꯒꯨꯝꯅ ꯇꯧꯔꯝꯃꯤ꯫ ꯃꯍꯧꯁꯥ ꯊꯥꯏꯅ ꯄꯤꯌꯥꯏꯅꯨ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯌꯥꯏꯃ ꯁꯨꯝ ꯄꯤꯌꯥꯏꯅꯨꯒꯤ ꯋꯥꯈꯜꯗ ꯇꯥꯎꯕ ꯑꯃꯨꯛ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯊꯕꯛ ꯋꯥꯅ ꯁꯨꯕꯗꯨ ꯎꯕꯗ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯏ꯫ ꯍꯥꯟꯅ ꯊꯤꯅ ꯆꯩꯔꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯆꯩꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯈꯣꯝꯕꯅ ꯍꯥꯏꯔꯛꯏ, ꯈꯨꯂꯥꯛꯄ, ꯅꯍꯥꯛ ꯇꯁꯦꯡꯅ ꯄꯤꯌꯥꯏꯅꯨꯒꯤ ꯋꯥꯈꯜꯗ ꯇꯥꯎꯔꯦ꯫ ꯌꯥꯏꯃ ꯉꯛꯅ ꯌꯦꯡꯈꯠꯂꯛꯏ꯫ ꯃꯗꯨ ꯑꯣꯏꯊꯣꯛꯇꯕꯅꯤ, ꯃꯥꯗꯤ ꯑꯩꯒꯤ ꯌꯦꯛꯅꯕꯒꯤ ꯃꯆꯥꯅꯤ꯫ ꯈꯨꯂꯥꯛꯄ, ꯆꯤꯟꯕꯥꯜꯊꯣꯡꯒꯤ ꯋꯥꯍꯩꯅ ꯅꯪꯒꯤ ꯊꯃꯣꯏꯒ ꯈꯛ ꯃꯥꯟꯅꯕꯅꯤ꯫ ꯍꯧꯈꯤꯕ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯂꯒ ꯑꯅꯧꯕ ꯂꯝꯕꯤꯗ ꯆꯪꯁꯤꯟꯕꯗ ꯀꯔꯤ ꯀꯥꯏꯕꯒꯦ? ꯌꯥꯏꯃ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯔꯝꯃꯤ꯫ ꯈꯣꯝꯕ, ꯇꯁꯦꯡꯅ ꯑꯩꯅ ꯈꯜꯂꯤꯕꯁꯤ ꯀꯔꯤꯅೋ ꯍꯥꯏꯕ ꯑꯩ ꯏꯁꯥꯅ ꯈꯪꯖꯗ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩ ꯃꯥꯕꯨꯗꯤ ꯃꯤꯔꯥꯏꯕ ꯈꯛ ꯉꯝꯗꯦ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯃꯥꯅ ꯋꯥꯕꯗꯨ ꯎꯔꯒ ꯍꯦꯟꯅ ꯋꯥꯕꯒꯨꯝ ꯇꯧꯏ꯫ ꯈꯨꯂꯥꯛꯄ, ꯅꯣꯡꯗꯝꯕꯅ ꯇꯝꯂꯝꯕ ꯅꯨꯡꯁꯤ ꯂꯤꯛꯄꯨꯅꯤ, ꯍꯤꯛꯇꯣꯛꯄ ꯌꯥꯔꯣꯏ꯫ ꯍꯤꯛꯇꯣꯛꯂꯕꯁꯨ ꯃꯄꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯥꯛꯀꯅꯤ, ꯃꯁꯤꯃꯗꯤ ꯀꯥꯎꯗꯕ ꯐꯩ꯫ ꯈꯣꯝꯕ, ꯑꯩ ꯀꯣꯛꯁꯦ ꯌꯥꯝ ꯉꯥꯎꯔꯦ, ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ꯫ ꯉꯁꯤꯗꯤ ꯈꯨꯜꯒꯤ ꯑꯋꯥꯠ ꯑꯄꯥꯗꯣ ꯅꯪꯅ ꯈꯔ ꯌꯦꯡꯁꯤꯜꯂꯨꯔꯣ꯫ ꯍꯧꯖꯤꯛꯇꯤ ꯊꯥꯗꯣꯏꯁꯨ ꯃꯈꯣꯡ ꯄꯨꯟꯗꯨꯅ ꯆꯠꯍꯟꯗꯕꯗꯨ ꯇꯧꯗ꯭ꯔꯤ, ꯃꯄꯥꯟꯒ ꯊꯣꯛꯍꯜꯂꯦ꯫ ꯃꯥꯁꯨ ꯉꯁꯤꯗꯤ ꯃꯅꯥ ꯃꯁꯤꯡ ꯂꯩꯅꯅꯕ ꯍꯥꯏꯗꯅ ꯊꯣꯛꯂꯛꯏ꯫ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯇꯨꯡꯂꯣꯝꯗꯒꯤ ꯃꯤꯑꯣꯏ ꯑꯃꯅ, ꯊꯥꯗꯣꯏ꯫ ꯊꯥꯗꯣꯏꯗꯣ ꯑꯣꯟꯊꯣꯔꯛꯏ꯫ ꯍꯩꯃꯥ, ꯈꯨꯂꯥꯛꯄ ꯇꯣꯂꯦꯟ, ꯌꯥꯝ ꯊꯥꯖꯗꯅ꯫ ꯊꯥꯗꯣꯏ, ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃꯇ ꯁꯥꯟꯅꯅꯤꯡꯕꯅꯤ, ꯇꯟꯖꯥꯗꯤ ꯑꯝꯇ ꯐꯪꯗ꯭ꯔꯤ꯫ ꯑꯩꯗꯤ ꯅꯈꯣꯏꯒꯨꯝꯕ ꯅꯠꯇꯕꯅꯤꯅ ꯐꯤꯕꯝ ꯌꯥꯝ ꯆꯥꯗꯦꯗ꯫ ꯉꯁꯤꯒꯤꯗꯤ ꯑꯩ ꯈꯔ ꯊꯦꯡꯉꯤ, ꯃꯇꯥꯡ ꯆꯥꯕꯗ ꯑꯣꯏꯅ ꯁꯥꯟꯅꯔꯁꯤ꯫ ꯍꯣꯏ, ꯀꯩꯁꯨ ꯀꯥꯏꯗꯦꯗ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯨꯝ ꯃꯅꯥ ꯃꯁꯤꯡ ꯂꯩꯃꯤꯟꯅꯩ, ꯑꯗꯨꯒ ꯇꯣꯂꯦꯟ ꯃꯌꯨꯝ ꯐꯥꯎꯕ ꯆꯠꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯌꯥꯏꯃ ꯊꯥꯗꯣꯏ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯨꯡꯁꯥ ꯊꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯥꯞꯅ ꯆꯪꯂꯛꯄꯗꯨ ꯎꯔꯦ꯫ ꯌꯥꯝ ꯊꯥꯖꯗꯅ ꯇꯣꯂꯦꯟꯒ ꯂꯥꯛꯃꯤꯟꯅꯕꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯔꯤ ꯑꯃ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯅꯨꯡꯁꯥ ꯊꯤꯔꯝꯃꯤ꯫ ꯊꯥꯗꯣꯏꯅ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯊꯦꯡꯉꯛꯏꯗꯤ? ꯄꯣꯠꯆꯩ ꯈꯔ ꯈꯟꯕꯗ ꯃꯇꯝꯗꯨ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯌꯥꯏꯃ ꯃꯥꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯊꯥꯗꯣꯏ, ꯅꯪꯒꯤꯗꯃꯛ ꯑꯩ ꯑꯔꯥꯟꯕ ꯂꯤꯆꯠ ꯁꯦꯝꯗꯣꯛꯄ ꯉꯝꯒꯅꯤ, ꯊꯋꯥꯏ ꯊꯥꯕꯁꯨ ꯉꯝꯒꯅꯤ꯫ ꯉꯁꯤꯗꯒꯤ ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯗꯕꯅꯤ꯫ ꯊꯥꯗꯣꯏ ꯃꯥꯒꯤ ꯋꯥꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯌꯥꯏꯃꯅ ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯃꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯀꯧꯗꯨꯅ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯂꯨꯍꯣꯡꯅꯕ ꯍꯥꯏꯗꯨꯅ ꯄꯣꯠꯆꯩ ꯆꯪꯒꯗꯕ ꯃꯈꯩꯗꯨ ꯂꯩꯍꯟꯕ ꯆꯠꯂꯝꯃꯤ꯫ ꯊꯥꯗꯣꯏꯁꯨ ꯈꯨꯂꯥꯛꯄ ꯑꯗꯨꯒꯤ ꯑꯑꯣꯟꯕ ꯑꯃ ꯂꯥꯛꯂꯕꯗꯨꯗ ꯃꯥꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯑꯀꯤꯕ ꯄꯣꯛꯇ꯭ꯔꯦ, ꯈꯨꯂꯥꯛꯄꯕꯨ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯄꯥꯎꯁꯤ ꯇꯥꯕꯗ ꯇꯣꯂꯦꯟꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯔꯤ꯫ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ, ꯑꯗꯨꯕꯨ ꯊꯥꯗꯣꯏꯅ ꯂꯨꯍꯣꯡꯈ꯭ꯔꯕꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯥꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯈꯤꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯂꯨꯍꯣꯡꯅꯕꯒꯤ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯌꯥꯝꯅ ꯃꯆꯨ ꯃꯃꯦꯟ ताना ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯌꯥꯏꯃ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯂꯤꯆꯠ ꯑꯗꯨ ꯇꯧꯈꯤꯗ꯭ꯔꯦ꯫ ꯊꯥꯗꯣꯏ ꯃꯍꯥꯔꯥꯅꯤ ꯑꯃꯒꯨꯝꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯁꯨꯝ ꯊꯥ 8 ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯈꯨꯂꯥꯛꯄ ꯌꯥꯏꯃ ꯈꯨꯜꯒꯤ ꯋꯥ ꯇꯥꯅꯕ ꯆꯠꯄ ꯅꯨꯃꯤꯠꯅꯤ꯫ ꯃꯥꯅ ꯈꯨꯜꯗ ꯆꯠꯈ꯭ꯔꯤꯉꯩꯗ ꯇꯣꯂꯦꯟ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯌꯥꯏꯃ, ꯌꯥꯏꯃ! ꯊꯥꯗꯣꯏ ꯊꯣꯛꯂꯛꯏ꯫ ꯇꯣꯂꯦꯟ, ꯈꯨꯂꯥꯛꯄꯗꯤ ꯂꯩꯇꯤꯌꯦ, ꯋꯥ ꯇꯥꯅꯕ ꯆꯠꯈꯤ꯫ ꯂꯥꯛꯑꯣ ꯆꯪꯉꯣ, ꯐꯝꯁꯤꯜꯂꯛꯑꯣ꯫ ꯑꯗꯨꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯔꯦ, ꯑꯩ ꯅꯪꯒ ꯋꯥꯔꯤ ꯑꯃꯇ ꯇꯥꯟꯅꯒꯦꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯀꯔꯤ ꯋꯥꯔꯤꯅꯣ? ꯇꯥꯟꯅꯁꯦ, ꯆꯥꯒ ꯊꯛꯁꯦ꯫
ꯌꯥꯔꯅꯤꯗ ꯊꯒꯨꯝꯁꯦ ꯑꯩ ꯆꯥꯛ ꯆꯥꯔꯛꯄꯗ ꯉꯥꯏꯔꯤ ꯇꯣꯂꯦꯟꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯎꯄꯨ ꯃꯆꯥ ꯑꯃ ꯄꯨꯊꯣꯔꯛꯏ ꯊꯥꯗꯣꯏ ꯅꯪꯒꯤ ꯃꯤꯡ ꯊꯥꯗꯣꯏ ꯀꯧꯏ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪꯒꯤ ꯋꯥꯔꯤ ꯅꯤꯡꯁꯤꯡꯕ ꯄꯥꯝꯗꯕ꯭ꯔꯥ ꯀꯩꯅꯣ ꯇꯣꯂꯦꯟ ꯅꯪ ꯍꯥꯏꯗꯨꯕꯣ ꯅꯪꯒꯤ ꯑꯁꯦꯡꯕ ꯃꯤꯡꯗꯤ ꯄꯤꯌꯥꯏꯅꯨ ꯀꯧꯏ ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯍꯥꯠꯈ꯭ꯔꯤꯕꯗꯣ ꯑꯇꯩ ꯀꯅꯥꯅꯁꯨ ꯅꯠꯇꯦ ꯌꯥꯏꯃꯅꯅꯤ ꯀꯩꯅꯣ ꯑꯩ ꯋꯥꯈꯜ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯃꯗꯣ ꯑꯩ ꯊꯥꯖꯕ ꯉꯝꯗꯦ ꯌꯥꯏꯃꯅ ꯑꯩꯒꯤ ꯏꯐꯝꯗ ꯀꯔꯤꯁꯨ ꯑꯣꯏꯗꯕ ꯅꯝꯊꯥꯛ ꯇꯧꯔꯣꯏ ꯑꯗꯨꯗꯤ ꯁꯦ ꯃꯁꯤꯒꯤ ꯎꯄꯨ ꯑꯁꯦ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯉꯨ ꯊꯥꯗꯣꯏ ꯃꯈꯨꯠ ꯑꯗꯨ ꯅꯤꯛꯅ ꯅꯤꯛꯅ ꯇꯞꯅ ꯍꯥꯡꯇꯣꯛꯏ ꯎꯄꯨ ꯑꯗꯨ ꯍꯥꯡꯇꯣꯛꯂꯨꯕꯗ ꯃꯥꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯃꯃꯥ ꯃꯄꯥꯒꯤ ꯄꯨꯟꯅ ꯃꯥꯒꯤ ꯈꯨꯖꯤ ꯈꯔꯁꯨ ꯌꯥꯎꯔꯝꯃꯤ ꯃꯗꯨꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗ ꯃꯍꯥꯛ ꯈꯨꯗꯛ ꯑꯗꯨꯗ ꯋꯥꯈꯜ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛ ꯃꯄꯤꯁꯨ ꯇꯥꯔꯛꯂꯝꯃꯤ ꯏꯃꯥ ꯄꯥꯕꯨꯡ ꯅꯆꯥ ꯂꯥꯟꯖꯔꯦ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯃꯥꯕꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯅ ꯈꯜꯂꯨꯔꯦ ꯑꯩ ꯃꯥꯕꯨ ꯁꯣꯏꯗꯅ ꯂꯃꯟ ꯈꯨꯝꯒꯅꯤ ꯑꯩ ꯃꯥꯕꯨ ꯁꯣꯏꯗꯅ ꯂꯃꯟ ꯈꯨꯝꯒꯅꯤꯌꯦ ꯄꯤꯌꯥꯏꯅꯨ ꯅꯪ ꯌꯥꯏꯃꯒꯤ ꯂꯥꯡꯗ ꯇꯥꯕ ꯌꯥꯕ ꯅꯠꯇꯦ ꯃꯥꯅ ꯅꯪꯕꯨ ꯀꯅꯥꯅꯣ ꯈꯪꯅ ꯈꯪꯅ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯅꯪꯕꯨ ꯊꯤꯅ ꯊꯤꯅ ꯃꯤꯅꯥꯏꯒꯨꯝꯅ ꯁꯤꯖꯤꯟꯅꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯍꯧꯖꯤꯛꯅ ꯅꯪꯅ ꯋꯥꯈꯜ ꯁꯨꯡꯂꯛ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯗꯨꯅ ꯁꯤꯖꯤꯟꯅꯔꯤ ꯇꯣꯂꯦꯟ ꯑꯩ ꯋꯥꯈꯜ ꯃꯥꯡꯂꯨꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯥꯕꯨ ꯂꯦꯝꯅ ꯊꯥꯔꯣꯏ ꯑꯗꯨꯕꯨ ꯇꯣꯂꯦꯟ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯨꯒ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯈꯨꯂꯥꯛꯄ ꯑꯣꯏꯔꯝꯂꯤꯕꯅꯣ ꯇꯣꯂꯦꯟ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ ꯃꯀꯣꯛ ꯑꯗꯨ ꯍꯥꯏꯐꯦꯠ ꯄꯩꯁꯤꯟꯅꯩ ꯌꯥꯝꯅ ꯁꯥꯡꯕ ꯋꯥꯔꯤꯅꯤ ꯄꯨꯝꯅꯃꯛꯁꯦ ꯌꯥꯏꯃꯅ ꯁꯤꯟꯕ ꯉꯥꯛꯇꯅꯤ ꯃꯥꯅ ꯑꯩꯕꯨ ꯃꯔꯥꯜ ꯁꯤꯖꯤꯟꯗꯨꯅ ꯅꯪꯒꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯅꯪꯒꯤ ꯄꯥꯕꯨꯡ ꯈꯨꯂꯥꯛꯄꯅ ꯑꯩꯕꯨ ꯇꯥꯟꯊꯣꯛꯍꯟꯈꯤꯕꯅꯤ ꯑꯩꯁꯦ ꯀꯌꯥꯗ ꯑꯄꯪꯕ ꯃꯤꯁꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯂꯕꯅꯣ ꯇꯥꯂꯛ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨ ꯃꯀꯣꯛ ꯑꯗꯨ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯇꯧꯔꯛꯏ ꯑꯣꯒꯦ ꯑꯣꯒꯦ ꯇꯧꯔꯛꯏ ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯊꯥꯗꯣꯏꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯤ ꯈꯨꯗꯛ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃꯅ ꯑꯅꯥꯕ ꯂꯥꯌꯦꯡꯅꯕ ꯀꯧꯕ ꯆꯠꯈꯤꯔꯝꯃꯤ ꯃꯤꯁꯛ ꯑꯗꯨ ꯂꯥꯛꯂꯤ ꯂꯥꯛꯂꯕ ꯃꯇꯝꯗꯗꯤ ꯄꯤꯌꯥꯏꯅꯨꯕꯨ ꯌꯥꯝꯅ ꯋꯥꯍꯟꯒꯗꯕ ꯄꯥꯎ ꯑꯃ ꯂꯥꯛꯂꯤ ꯃꯍꯥꯛ ꯃꯤꯔꯣꯜꯂꯦ ꯍꯥꯏꯕ ꯈꯪꯂꯤ ꯇꯥꯂꯛ ꯑꯗꯨꯗ ꯌꯥꯏꯃꯁꯨ ꯍꯜꯂꯛꯂꯤ ꯄꯤꯌꯥꯏꯅꯨ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯇꯣꯂꯦꯟꯁꯨ ꯊꯣꯛꯂꯛꯏ ꯇꯣꯂꯦꯟ ꯊꯣꯛꯂꯛꯄ ꯎꯕꯗ ꯌꯥꯏꯃ ꯉꯛꯏ ꯃꯥꯒꯤ ꯃꯇꯨꯡꯗ ꯑꯅꯥꯕ ꯂꯥꯌꯦꯡꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯊꯣꯔꯛꯄ ꯎꯏ ꯇꯣꯂꯦꯟ ꯅꯪꯗꯤ ꯀꯩꯗꯧꯔꯝꯃꯤꯕ ꯌꯥꯏꯃ ꯊꯥꯗꯣꯏꯗ ꯍꯪꯉꯨ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯇꯣꯂꯦꯟꯗꯨ ꯆꯠꯈ꯭ꯔꯦ ꯇꯨꯡꯗ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯪꯉꯤ ꯑꯣꯖꯥ ꯀꯔꯤ ꯇꯧꯔꯕꯒꯦ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯄꯤꯔꯝꯂꯤꯕꯁꯤꯕꯣ ꯈꯨꯂꯥꯛꯄ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯃꯃꯥ ꯑꯣꯏꯒꯗꯧꯔꯤ ꯑꯁꯦꯡꯕꯔꯣ ꯑꯣꯖꯥ ꯄꯥꯎꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯍꯌꯦꯡꯃꯛ ꯁꯣꯏꯗꯅ ꯑꯣꯖꯥꯒꯤ ꯌꯨꯝꯗ ꯑꯍꯥꯎ ꯑꯊꯨꯝ ꯈꯔ ꯊꯤꯟꯖꯔꯛꯀꯦ ꯐꯅꯤ ꯈꯨꯂꯥꯛꯄ ꯑꯣꯖꯥꯗꯨꯁꯨ ꯆꯠꯈ꯭ꯔꯦ ꯌꯥꯏꯃꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯄꯤꯌꯥꯏꯅꯨ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯊꯥꯗꯣꯏ ꯍꯧꯒꯠꯂꯣ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯨꯝꯗꯨꯅ ꯂꯩꯒꯅꯨ ꯋꯥꯔꯤ ꯁꯥꯁꯤ ꯂꯥꯛꯑꯣ ꯄꯤꯌꯥꯏꯅꯨ ꯁꯥꯎꯅ ꯍꯧꯒꯠꯂꯛꯇꯨꯅ ꯊꯣꯛꯈ꯭ꯔꯣ ꯀꯥꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯉꯛꯀꯅꯨ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯣ ꯊꯥꯗꯣꯏ ꯀꯩꯗꯧꯔꯒꯦ ꯍꯥ ꯅꯪ ꯑꯩꯒꯤ ꯏꯆꯥ ꯂꯥꯛꯀꯗꯧꯔꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯀꯔꯤ ꯄꯥꯎ ꯂꯩꯕꯒꯦ ꯄꯤꯌꯥꯏꯅꯨ ꯁꯥꯎꯃꯟꯈꯤꯕꯅ ꯋꯥꯈꯜꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ ꯀꯅꯥꯒꯤ ꯏꯆꯥꯅꯣ ꯊꯥꯗꯣꯏ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯑꯉꯥꯡ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯕ꯭ꯔꯥ ꯌꯥꯏꯃ ꯁꯨꯝ ꯁꯨꯝ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯑꯣꯟ ꯃꯑꯣꯟ ꯈꯜꯂꯛꯂꯤ ꯇꯣꯂꯦꯟꯒ ꯃꯥꯒ ꯑꯗꯨꯝ ꯄꯨꯟꯗꯨꯅ ꯂꯩꯃꯤꯟꯅꯕ ꯑꯗꯨꯗ ꯆꯤꯡꯅꯔꯞ ꯇꯧꯏ ꯊꯥꯗꯣꯏ ꯍꯥꯏꯌꯨ ꯑꯉꯥꯡ ꯑꯗꯨ ꯀꯅꯥꯒꯤꯅꯣ ꯇꯣꯂꯦꯟ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯗꯨ ꯀꯔꯤꯅꯣ ꯃꯥꯅꯦ ꯑꯉꯥꯡ ꯑꯁꯤ ꯇꯣꯂꯦꯟꯒꯤꯅꯤ ꯅꯪꯒꯤ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯉꯁꯤꯗꯒꯤ ꯀꯔꯤꯃꯇ ꯍꯥꯏꯔꯛꯀꯅꯨ ꯅꯪꯒꯤ ꯌꯨꯝꯁꯤꯗ ꯑꯩ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯂꯩꯅꯤꯡꯗ꯭ꯔꯦ ꯊꯥꯗꯣꯏ ꯆꯠꯀꯦ ꯇꯧꯕꯒ ꯌꯥꯏꯃꯅ ꯃꯥꯕꯨ ꯈꯥꯝꯂꯝꯃꯤ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ ꯊꯥꯗꯣꯏ ꯀꯩꯅꯣ ꯅꯪꯅ ꯑꯣꯜꯂꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤ ꯀꯔꯤꯅꯣ ꯑꯩ ꯅꯪꯕꯨ ꯉꯥꯛꯄꯤꯕ ꯉꯝꯅꯤ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯅꯪꯅ ꯍꯧꯈꯤꯕ ꯋꯥꯔꯤꯗꯨ ꯀꯥꯎꯊꯣꯛꯂꯒ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯕꯗ ꯑꯩꯅ ꯅꯪꯕꯨ ꯂꯧꯁꯤꯟꯒꯅꯤ ꯑꯉꯥꯡ ꯑꯁꯤꯕꯨ ꯑꯩꯅ ꯂꯧꯁꯤꯟꯒꯅꯤ ꯅꯨꯡꯁꯤꯔꯣꯏ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯅꯪꯗꯤ ꯃꯤꯐꯠꯇꯅꯤ ꯊꯥꯗꯣꯏ ꯑꯩꯅ ꯍꯥꯏꯔꯤꯉꯩꯗ ꯌꯥꯍꯧꯕꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯑꯩꯅ ꯁꯥꯎꯈ꯭ꯔꯕꯗꯤ ꯅꯪꯒꯤ ꯑꯐꯕ ꯈꯛ ꯑꯣꯏꯔꯣꯏ ꯍꯥꯏꯕꯁꯤ ꯈꯪꯖꯤꯜꯂꯣ ꯀꯩꯗꯧꯗꯣꯏꯕ ꯀꯩꯗꯧꯗꯣꯏꯅꯣꯕ ꯌꯥꯏꯃ ꯈꯣꯝꯕꯕꯨ ꯀꯧꯔꯛꯏ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ ꯈꯣꯝꯕ ꯆꯠꯂꯣ ꯍꯧꯖꯤꯛꯃꯛ ꯑꯉꯥꯡ ꯑꯁꯦ ꯃꯥꯡꯍꯟꯗꯕ ꯌꯥꯗꯦ ꯈꯣꯝꯕꯗꯨ ꯊꯣꯛꯈ꯭ꯔꯦ ꯋꯥꯗꯨꯗ ꯊꯥꯗꯣꯏ ꯆꯦꯟꯊꯣꯛꯀꯦ ꯍꯥꯏꯅ ꯇꯧꯏ ꯑꯗꯨꯕꯨ ꯌꯥꯏꯃꯅ ꯃꯥꯕꯨ ꯐꯥꯗꯨꯅ ꯊꯝꯂꯤ ꯈꯣꯝꯕꯅ ꯑꯉꯥꯡ ꯍꯥꯠꯅꯅꯕ ꯍꯨ ꯑꯃ ꯄꯨꯔꯛꯂꯝꯃꯤ ꯃꯗꯨ ꯅꯝꯗꯨꯅ ꯌꯥꯏꯃꯅ ꯊꯥꯗꯣꯏꯗ ꯄꯤꯊꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯊꯥꯗꯣꯏ ꯑꯗꯨ ꯆꯩꯅꯥ ꯑꯗꯨꯅ ꯋꯥꯃꯟꯈꯤꯗꯨꯅ ꯃꯍꯥꯛ ꯂꯩꯃꯥꯏꯗ ꯇꯨꯊꯈꯤꯔꯝꯃꯤ ꯅꯪꯗꯤ ꯑꯩ ꯈꯛꯀꯤ ꯅꯨꯄꯤ ꯑꯣꯏꯒꯗꯕꯅꯤ ꯇꯣꯂꯦꯟ ꯑꯃꯗꯤ ꯑꯉꯥꯡ ꯑꯁꯤ ꯂꯩꯔꯕꯗꯤ ꯅꯪꯅ ꯑꯩꯒꯤ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯅꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯃꯥꯡꯍꯜꯂꯕꯗꯤ ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯌꯥꯔꯦꯗꯅ
ꯌꯥꯏꯃꯁꯨ ꯁꯥꯎꯅ ꯐꯃꯨꯡꯗ ꯐꯝꯊꯩ꯫ ꯑꯃꯨꯛꯁꯨ ꯊꯥꯗꯣꯏꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯥꯅ ꯀꯞꯄꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯝꯃꯤ꯫ ꯃꯥꯁꯨ ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯕꯨ ꯍꯧꯒꯠꯄꯤꯔꯝꯃꯤ꯫ "ꯊꯦꯡꯉꯛꯀꯅꯨ, ꯃꯤꯍꯥꯠꯄ! ꯅꯪꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯦ꯫ ꯊꯥꯗꯣꯏ, ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯏ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤꯅꯦ꯫ ꯑꯩꯒꯤ ꯌꯦꯛꯅꯕ ꯅꯪꯕꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯔꯝꯃꯦ ꯈꯜꯂꯨꯕꯗ ꯑꯩ ꯀꯣꯛ ꯌꯥꯝꯅ ꯉꯥꯎꯈꯤ꯫ ꯑꯗꯨꯒ ꯏꯆꯥ ꯑꯃꯁꯨ ꯐꯪꯒꯗꯧꯔꯦ ꯈꯜꯂꯨꯕꯗ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯌꯥꯝꯅ ꯋꯥꯔꯧꯖꯈꯤ"꯫ ꯌꯥꯏꯃꯗꯨ ꯉꯛꯅ ꯌꯦꯡꯈꯠꯂꯛꯏ꯫ ꯄꯤꯌꯥꯏꯅꯨꯅ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯑꯩ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯔꯦ꯫ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡꯗꯣ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯕꯨꯁꯨ ꯍꯥꯠꯈꯤꯕ, ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯕꯨꯁꯨ ꯍꯥꯠꯈꯤꯕ꯫ ꯃꯆꯥꯕꯨ ꯍꯥꯠꯄ ꯉꯝꯕ ꯃꯄꯥꯅꯤ ꯅꯪꯗꯤ꯫ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯣ? ꯑꯩꯒꯤ ꯏꯆꯥ ꯍꯥꯏꯕ? ꯅꯪ ꯉꯁꯥꯏ ꯃꯈꯩ ꯍꯥꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯌꯥꯏꯃ, ꯉꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯔꯣꯏꯕ ꯃꯔꯤ ꯑꯣꯏꯔꯕꯅꯤ꯫ ꯑꯃꯨꯛ ꯍꯟꯅ ꯑꯩꯕꯨ ꯊꯤꯔꯛꯀꯅꯨ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯨ ꯑꯩ ꯄꯨꯟꯁꯤꯒꯤ ꯉꯝꯂꯣꯏ꯫ ꯅꯪꯅ ꯑꯩꯕꯨ ꯑꯣꯠꯈꯤꯕ ꯁꯥꯟꯅꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩ ꯀꯥꯎꯗ꯭ꯔꯤ"꯫ ꯇꯥꯂꯛ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯄꯥꯟꯗꯒꯤ ꯃꯤꯌꯥꯝ ꯄꯨꯟꯗꯨꯅ ꯈꯠꯅ ꯆꯩꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯈꯣꯝꯕ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯈꯨꯂꯥꯛꯄ, ꯈꯨꯂꯥꯛꯄ, ꯈꯨꯂꯥꯛꯄ ꯇꯣꯂꯦꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯂꯦ"꯫ ꯌꯥꯏꯃ ꯀꯔꯤꯁꯨ ꯋꯥꯈꯜ ꯈꯟꯊꯕ ꯇꯧꯗꯅ ꯄꯤꯌꯥꯏꯅꯨꯕꯨ ꯃꯆꯤꯟ ꯃꯦꯟꯁꯤꯜꯂꯤ꯫ ꯃꯈꯨꯠ ꯃꯈꯣꯡ ꯄꯨꯟꯁꯤꯟꯗꯨꯅ ꯎꯄꯨꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯡꯒ ꯃꯈꯥꯗ ꯂꯩꯔꯤꯕ ꯊꯥꯡ ꯑꯗꯨ ꯁꯠꯇꯣꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯃꯤ꯫ ꯈꯣꯝꯕꯁꯨ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯣꯂꯦꯟ ꯌꯥꯏꯃꯒꯤ ꯊꯣꯡ ꯑꯗꯨ ꯀꯥꯎꯈꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯪꯂꯛꯏ꯫ "ꯄꯤꯌꯥꯏꯅꯨꯗꯤ? ꯄꯤꯌꯥꯏꯅꯨ ꯀꯗꯥꯏꯅꯣ? ꯅꯪ ꯀꯅꯥꯅꯣ? ꯅꯪꯅ ꯄꯤꯌꯥꯏꯅꯨ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ"꯫ "ꯄꯤꯌꯥꯏꯅꯨ ꯎꯄꯨ ꯃꯅꯨꯡꯗ ꯂꯩ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ"꯫ "ꯃꯗꯨ ꯍꯪꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯄꯤꯌꯥꯏꯅꯨꯒꯤ ꯂꯩꯐꯝ ꯇꯥꯛꯎ꯫ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯤꯕ ꯐꯪꯂꯔꯣꯏ꯫ ꯑꯩꯅ ꯃꯤꯑꯣꯏ ꯈꯔ ꯊꯥꯗꯣꯛꯇꯨꯅ ꯆꯠꯍꯟꯈ꯭ꯔꯦ"꯫ ꯇꯣꯂꯦꯟ ꯑꯁꯦꯡꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯅꯣꯛꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ꯫ "ꯑꯗꯨꯗꯤ ꯅꯪꯕꯨ ꯂꯣꯏꯁꯤꯟꯕ ꯇꯥꯔꯦꯗꯅ꯫ ꯅꯪꯕꯨ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩ ꯃꯤꯀꯨꯞ ꯑꯁꯤꯗ ꯋꯥ ꯑꯃꯇꯪꯗꯤ ꯍꯥꯏꯗꯣꯛꯂꯝꯒꯦ꯫ ꯑꯆꯨꯝꯕꯗꯣ ꯈꯪꯂꯒ ꯅꯨꯡꯉꯥꯏꯅ ꯑꯁꯤꯕ ꯅꯪꯒꯤ ꯑꯍꯜ ꯂꯃꯟꯒꯤ ꯃꯅꯥꯛꯇ ꯂꯩꯖꯔꯨꯔꯣ"꯫ ꯋꯥꯗꯨꯗ ꯌꯥꯏꯃ ꯁꯥꯎꯅ ꯃꯥꯒꯤ ꯊꯥꯡ ꯑꯗꯨ ꯊꯥꯡꯀꯠꯂꯤ꯫ "ꯉꯥꯏꯈꯣ, ꯁꯥꯎꯒꯠꯈꯤꯅꯨ꯫ ꯐꯤꯡꯒꯠꯄꯅ ꯀꯥꯟꯅꯔꯣꯏ꯫ ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗꯣ ꯑꯩꯒꯤ ꯂꯥꯡꯗ ꯊꯨꯗꯨꯅ ꯁꯤꯈꯤꯕꯅꯤ꯫ ꯅꯪꯅ ꯄꯤꯌꯥꯏꯅꯨꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯗꯨ ꯎꯕꯗ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ꯫ ꯅꯈꯣꯏꯒꯤ ꯏꯃꯨꯡꯕꯨ ꯂꯣꯏꯁꯤꯟꯒꯦ ꯈꯟꯈꯤ꯫ ꯑꯩꯅ ꯃꯤꯅꯥꯏ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯄꯤꯌꯥꯏꯅꯨꯒꯤ ꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯒꯤ ꯃꯄꯥꯕꯨꯡꯅ ꯑꯩꯅ ꯄꯤꯌꯥꯏꯅꯨꯕꯨ ꯅꯨꯡꯁꯤꯖꯩ ꯈꯪꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯈꯤ꯫ ꯑꯩ ꯅꯣꯡꯃꯗꯤ ꯅꯈꯣꯏꯕꯨ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯅ ꯂꯦꯞꯈꯤ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯑꯩꯅ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡ ꯊꯥꯗꯣꯛꯇꯨꯅ ꯅꯪꯒꯤ ꯃꯤꯑꯣꯏ ꯃꯥꯜꯍꯟꯗꯨꯅ ꯄꯤꯌꯥꯏꯅꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯕꯨ ꯂꯣꯏꯁꯤꯟꯈꯤꯕꯅꯤ"꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯄꯤꯌꯥꯏꯅꯨ ꯅꯍꯥꯟꯃꯈꯩ ꯃꯥꯅ ꯈꯜꯂꯝꯕ ꯑꯔꯥꯟꯕꯁꯤꯡ ꯑꯗꯨ ꯅꯤꯡꯍꯟꯅꯕ ꯄꯣꯛꯂꯛꯂꯝꯃꯤ꯫ ꯌꯥꯏꯃꯁꯨ ꯃꯩ ꯍꯧꯅ ꯁꯥꯎꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯊꯥꯡ ꯁꯠꯇꯣꯛꯅꯔꯛꯇꯨꯅ ꯂꯥꯟꯊꯦꯡꯅꯕ ꯍꯧꯔꯛꯂꯤ꯫ ꯁꯣꯏꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯥꯅ ꯄꯥꯏꯅꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯊꯤꯟꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯂꯩꯃꯥꯏꯗ ꯇꯥꯈ꯭ꯔꯦ꯫ ꯈꯣꯝꯕꯁꯨ ꯃꯄꯥꯟꯗ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯂꯒ ꯆꯦꯟꯁꯤꯜꯂꯛꯂꯦ꯫ ꯈꯨꯂꯥꯛꯄꯒꯤ ꯐꯤꯕꯝꯗꯤ ꯐꯖꯗ꯭ꯔꯦ꯫ "ꯈꯨꯂꯥꯛꯄ, ꯈꯨꯂꯥꯛꯄ"꯫ ꯄꯤꯌꯥꯏꯅꯨ ꯈꯣꯝꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯎꯄꯨ ꯑꯗꯨ ꯃꯈꯣꯡ ꯑꯗꯨꯅ ꯀꯥꯎꯔꯝꯃꯤ꯫ ꯈꯣꯝꯕ ꯎꯄꯨ ꯑꯗꯨ ꯍꯥꯡꯇꯣꯔꯛꯏ꯫ ꯄꯤꯌꯥꯏꯅꯨꯕꯨ ꯄꯨꯊꯣꯔꯛꯂꯒ ꯃꯈꯨꯠ ꯃꯈꯣꯡ ꯂꯧꯊꯣꯛꯏ꯫ ꯄꯤꯌꯥꯏꯅꯨ ꯌꯥꯏꯃꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ "ꯌꯥꯏꯃ, ꯌꯥꯏꯃ, ꯁꯦ ꯃꯤꯠ ꯄꯥꯡꯉꯨ"꯫ "ꯄꯤꯌꯥꯏꯅꯨ, ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ꯫ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ ꯃꯤꯁꯛ ꯑꯗꯨꯅ ꯑꯩꯕꯨꯁꯨ ꯅꯨꯡꯁꯤꯕꯤ꯫ ꯑꯗꯨꯕꯨ ꯏꯈꯨꯠ ꯑꯁꯤꯃꯛꯅ ꯑꯩꯒꯤ ꯏꯆꯥ ꯑꯗꯨꯕꯨ ꯃꯥꯡꯍꯟꯕ ꯉꯝꯕ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯌꯥꯏꯃ, ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯂꯥꯟꯅ ꯂꯧꯔꯨꯔꯦ꯫ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ"꯫ "ꯂꯥꯟꯗꯦ, ꯅꯪ ꯂꯥꯟꯗꯦ ꯄꯤꯌꯥꯏꯅꯨ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇ ꯑꯣꯏꯔꯁꯅꯨ꯫ ꯅꯪꯕꯨꯗꯤ ꯑꯩꯅ ꯀꯥꯎꯕ ꯂꯩꯔꯣꯏ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯪꯕꯨ ꯅꯤꯡꯁꯤꯡꯒꯅꯤ"꯫ "ꯈꯣꯝꯕ, ꯈꯔ ꯊꯨꯅ ꯆꯠꯂꯨ꯫ ꯃꯥꯏꯕ ꯑꯝꯇ ꯀꯧꯔꯨꯆꯣ"꯫ ꯈꯣꯝꯕ ꯆꯦꯟꯈ꯭ꯔꯦ꯫ ꯌꯥꯏꯃ ꯃꯈꯥ ꯇꯥꯅ "ꯏꯄꯥꯒꯤ ꯁꯅꯥ, ꯄꯥꯕꯨꯡꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯏꯄꯥꯅ ꯅꯪꯕꯨ ꯉꯥꯛ ꯁꯦꯟꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯄꯥꯕꯨꯡꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯅꯪꯒꯤ ꯏꯃꯥꯕꯨꯁꯨ ꯄꯥꯕꯨꯡꯅ ꯉꯥꯛ ꯁꯦꯟꯕ ꯉꯝꯂꯣꯏꯗꯧꯔꯦ꯫ ꯄꯥꯕꯨꯡꯕꯨ ꯋꯥꯔꯧꯕꯅ ꯑꯩꯕꯨꯁꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯔꯛꯂꯤꯕ꯭ꯔꯥ"꯫ ꯄꯤꯌꯥꯏꯅꯨ ꯇꯥꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ "ꯌꯥꯏꯃ, ꯋꯥ ꯃꯈꯥ ꯇꯥꯒꯅꯨ꯫ ꯑꯩ ꯈꯥꯡꯕ ꯋꯥꯔꯦ"꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯣꯂꯦꯟ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯌꯥꯍꯤꯞ ꯇꯥꯟꯈ꯭ꯔꯦ꯫ ꯌꯥꯏꯃꯁꯨ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇꯪ ꯄꯤꯌꯥꯏꯅꯨꯒꯤ ꯃꯥꯏꯊꯣꯡꯗ ꯌꯦꯡꯖꯔꯒ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯟꯈ꯭ꯔꯦ꯫ "ꯌꯥꯏꯃ, ꯌꯥꯏꯃ, ꯁꯦ ꯃꯤꯠ ꯄꯥꯡꯉꯣ꯫ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨ꯫ ꯅꯪꯒꯤ ꯁꯤꯡꯒꯗꯕ ꯂꯃꯟ ꯌꯥꯝꯅ ꯂꯩꯔꯤꯌꯦ꯫ ꯍꯧꯒꯠꯂꯣꯁꯦ"꯫ ꯄꯤꯌꯥꯏꯅꯨꯁꯨ ꯌꯥꯏꯃꯗ ꯊꯤꯜꯂꯤꯕ ꯊꯥꯡ ꯑꯗꯨ ꯁꯠꯇꯣꯛꯂꯒ ꯃꯁꯥꯗ ꯊꯤꯟꯖꯤꯟꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯏꯃꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ "ꯌꯥꯏꯃ, ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ
ꯆꯠꯈꯤꯕ ꯃꯐꯝ ꯈꯨꯗꯤꯡ ꯏꯅꯕ ꯍꯥꯏꯕꯁꯦ ꯃꯍꯧꯁꯥꯅꯤ꯫ ꯏꯆꯥ ꯑꯃꯗꯤ ꯅꯪꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗ ꯑꯩꯁꯨ ꯏꯅꯔꯛꯂꯤ꯫ ꯆꯠꯂꯁꯤ ꯄꯨꯟꯅ, ꯂꯩꯀꯣꯜ ꯑꯃꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯂꯁꯤ꯫ ꯄꯤꯌꯥꯏꯅꯨꯁꯨ ꯈꯨꯗꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯈꯣꯝꯕ ꯃꯥꯏꯕ ꯑꯃꯒ ꯆꯦꯜꯂꯛꯏ꯫ ꯃꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯑꯃꯠꯇ ꯍꯤꯡꯗꯨꯅ ꯂꯩꯔꯝꯗ꯭ꯔꯦ꯫ ꯈꯨꯜ ꯑꯗꯨ ꯈꯨꯜꯂꯥꯛꯄ ꯂꯩꯈꯤꯗ꯭ꯔꯦ ꯇꯥꯕꯗ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯅꯔꯝꯃꯤ꯫ ꯅꯨꯡꯁꯤꯅ ꯈꯨꯜꯂꯥꯛꯄ ꯌꯥꯏꯃꯒꯤ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯊꯕꯛ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯗꯨ ꯈꯨꯜꯂꯥꯛꯄ ꯊꯝꯈꯤꯗ꯭ꯔꯦ꯫ ꯑꯃꯁꯨ ꯆꯞ ꯃꯥꯟꯅꯅ ꯑꯅꯧꯕ ꯈꯨꯜ ꯑꯃ ꯑꯣꯏꯅ ꯑꯣꯟꯈ꯭ꯔꯦ꯫ ꯈꯣꯝꯕꯁꯨ ꯈꯨꯜꯂꯥꯛꯄ ꯌꯥꯏꯃ ꯂꯩꯈꯤꯗ꯭ꯔꯕꯗ ꯄꯨꯡꯍꯥꯡ ꯍꯥꯡꯕꯒꯨꯝꯅ ꯇꯧꯏ꯫ ꯃꯍꯥꯛ ꯑꯋꯥꯡꯕ ꯆꯤꯡꯗ ꯑꯣꯏꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯈꯤꯔꯝꯃꯤ꯫